Tungan social media ki maru oiba ipau update khira miyam da share tawjage. Esing Echao ki Khudongchaba Louraga Gari Huranba ama Arambay Tingol Unit 17 Khuraina Gari ga konana fari hairi. Huranba sigi mamingna emri sabir kawi hairi. Mahak urup khuno mayai likai dagini haina thamlagli. Makha tarakpa update ta Arambay Tingol ki korongan bana ima sing amata oibiu haibadu aikhoi illasi Arambay gi matau tamduna aikhoi amata punsalasi haiduna ima amana phongdorakhre tasiyang nahanapata ako'y isang korongan bana ima amatang oibiu hana tatana lawat hibado ngasidi ako'y uwi na siya isa na haibado ako'y sumbu illa siya Narakanta thong liba Esing Echao sigi matang dasu mahana ako'y ready tawrasi haiba matamda adum may amatoy na unit kuning magianang haina ruba laytana lakibado mokoy nagyana tamzaninga yamo may tay gupiya mani haina khalaga imasina tungan ba mingthola makhagpiraga apun ba nupiyoy na kanagi mataw tamzaraga isa Arambay singi mataw to tamzaraga nupiyoy bisigi apun ba may ko semasi haina se kasi imasing sa tamjage Makha tarakpa update ta Sursanpur Aizo lambi da landslide thokpadagi lambi phaunadre Sursanpur da Esing Echao mayok nare hairi Haukiba numit kharani asita nong leptana tabana maram oiraga Sursanpur district ki oina khwaidagi maru oiba lambi ama oiriba Sursanpur Aizo lambi landslide thokpadagi phaunakhidre Sursanpur da su Esing Echao kaya mayok nare hairi Pawasna makha tana hairibana Sursanpur district amasung Mizoram gi Aizo ga phaunariba national highway number 102B Guite road singni khaibana maram oiraga lambi asi phaunakhidabani Haukiba numit kharani gi mamangdagi nong leptana subana maram oiraga lambi paring asigi tungan mafam kayada landslide thoktuna gari kaya panduna lairi haire Sursanpur district ki oinadi lambi asi natana mapandagi posai puslaknaba lambi amata laite lambi asi makhoi gi lifeline ama oina lairibani lambi paring asida leiba sinjol amasung kwangwin gi marakta ama aduga sijol amasung khwagwan gi marakta khwaidigi sauna landslide thokpadagi lambi asi phaunaba ngamdana leirakhibani adumakpu lambi asi makhatana phaunaba yananaba sengdokpagi thabakta mateng pangbineba Guite road chief association gi makedagi NSIDCL da khangan khre haire